Haukiba pung kun mari asida thokiba thodo watok singi matangda MAMI TV na Manipur Police Control Room dagi fangba pau sing miyam da pizari. Thaubal, Kakching, Imphal East amadi Imphal West District singda security force na operation kaya chathakre. Lamdam sida thokliba irang asigi fibam laksin na hotnabagi manung channa National Highway Kuntra Taret amadi National Highway anida Malpuba gari Chahungguhumputra Taruk amadi Chaniga Marifu mga security force singi cheksin tharang marakta tekta kaida na chathankre. Manipur ge district singda nakas natraga checkpoint supna chamaga nifu mathoi sengbat khre amasung mioi chahumga nifu taret romna niyom kaina chatlambadagi fagat pangamki. Amaromda aranba pau amadi video na chingbada thazaviganu haina Manipur Police Control Room na appeal tawrakli. Chingnaba leiba singna asengba khangbinaba Central Control Room number 9233522822 da pau phobiraktuna khangbiba yagani haina makhata na cherol sinapalli. Loinana security force tagi laukiba khutsukulai sing anakpa police station natraga security force singda sinabinaba khangalakli.